Manipur optional ki maikei Manipur ki Ccpur district amasu Mizoram ki Aizol ani fauna riba lambi National Highway number 102B Guite Rota Sing Ningkhai ban maram oiraga lambi fauna khitri hairi Amaramdana Ccpur gi mafam kya da ising chauthokpa gi mami kya video footage ka social media da viral oirakli Amaromdana Thazana Oediba Paumanamo Ngasi Zeri degi Tolakpa IOCL gi oil tanker ama Barak Tasinkri Heri Makataba update Miampun Minasi Ahan Bra Tentana Tamzagi Konsakhul Konsarambeles authority gi clarification ma Hokibuzun gi Tanghum English ngani Kungamanga Tadorakli Okoina Palakliba Wapamasina UNC office tahamzada hokibazun gi tang ani English singaniga kungamangada UNC United Naga Council gi working committee amasum sahil ka ani gi marakta agreement sign tawna khiba haiba wapamadu makhoi gi oiba knowledge amata leite ba wapam yaw haiba maram asina hokibda Konsaram Beles chief chairman pastor yauna hokiba April gi tang mga English singaniga kungamanga mara leitraba Beles ki Belezer sing yauna hokiba gi matangda agreement ama tawnoki haba matang makhoi knowledge like haba clarification zero lama thoro loina hawkhiba January gi tang tar English singaniga kunga manga da su inhuman oiba mawongda ke longwiram da nupi singni assault tawkhiba gi wafam yaun lai madu donatana Kuki militant amas makhoi gi volunteer Khutlai paiba singna Konsaram Beles da hawkhiba April gi tang ma English singaniga kunga manga da su attack tawkhiba gi thabak laikre tentang na sumna meyam da thamjaram gi mapung phaba paw meyam pun ngai minasi Manipur optional gi maikei gi maroi bi ipausing meyam da thamjari hanbara Union Home Secretary Imphal is amadi Kangpokpi gi IDP sing unaram laga Imphal thadokri naminani gi khongsata ngarang Imphal da thunglakhiba Union Home Secretary Govind Mohan ngasi ngarang Imphal is amasum Kangpokpi district gengsilam laba matung nungthil Imphal thadokri Union Home Secretary Govind Mohana ngang Imphal thunglaba garas bona governor ji Kumar Balag loina Manipur irang lanjena duna relief camp sing sangjipam lauduna laidiba IDP singi relief and rehabilitation ki matang law and order amasum border fencing ki matang na review mifam pangthok tuna kupna khanakibani mifam madru chief secretary security advisor DJP army amasum Assam Rifles paramilitary force ki makok thongbu official singsu saruk yakibani Union Home Secretary Govind Mohana ngang Ccpur satuna Mapamadugi Maru Oidiba relief camani Dorcas Bank relief cam amasum Tuibong subdivision the Lipa Sadababana Mandap relief cam no satun IDP sing hakting and unaduna makwiki kudong sadaba singi matangda warisana kibani Loinana relief cam the Ladiba Mahirui singi marakta class 10 amasum TF exam mai paklaba Mahirui sing taram okpagloinana relief ki material singsu yentoklong kibani Union Home Secretary in Imphal West ki Mekola Gulab Higher Secondary School da hang liba relief camp yengsin ki yengsin madu da IDP singi maikei digi makoibu atupa matamda masama gi mayumda hanjinba yahanana ba thabak lokotpina ba makoibu CMHT scheme da yohanbina ba pokotki wafam sing adu munna taraba matung IDP singda makoi gi darkar oiba document sing mari lena ba DC da pisina na ba poktak piramki Union Home Secretary Govind Mohana ngarang Imphal East ki duilalien de laiba Christina Medical Hospitals Girls Hostel da hangliba relief camp de laiba IDP singa unaduna makoi gi wakat sing tab go loinana athuba matam da thabak oina pangthokna ba thabak lakhot kani haibigi thajaba pikhi mana camp asita laiba IDP singi hygiene kit sing sing entoki tungdo Home Secretary na Kangpokpi de satuna nahamun relief camps ngingsin baga loinana relief camp asita laiba handak sahi class 10 amasum 12 exam pass toraba mahiru singda recognition certificate people in the school bag sing and tokre yangsin badu the district asigi SP Manos Pravakar ADC Sokhongam Habaite MCS sing SDO sing amasum DLO sing saryaki amarom dana isaw na maram odun Imphal East ki mafam kya matam khara tuti ising tharoi dawri ising isaw na maram odun Imphal East ki tuan mafam kya matam khara tuti ising pibigi thabak lep lagani haina PSE digi Water Supply Maintenance Division tuno khangalakli matam khara tuti ising pibigi thabak lep khadaba mafam sing di Porompat Water Treatment Plant kon mafam sing New Sekon Hanumoibung Tribal Colony Khalabung lerak
Sebam Laikai, Ayangpali Road, Kongpal Khorai, Sajo Laikai, Thaudam Laikai, Thangjam Laikai, Tinsit Road, Tilipati, Wangkhai Khunau, Hata, Tok Khonang Makong, Rahamina Madip, Thambal Khong Yauri. Ningthempur Kri water treatment plan na matam khre ising thaba lepkadaba plan asina konba mafam singdi new sekon nongmaibung sakpram leirak palace compound wangkhai angom laikai sa wangkhai yonglak leirak Ningthempur Kri makha leirak awang leirak sabi leirak thangapat mapal wangkhai mayum leirak St George leirak amasung wangkhai area singni all Thambukong water treatment plan amasum new Thambukong aribam laikai zonal station konba mafam sing Guru Aribam Leirak, Advanced Hospital Road, Hadikagok, Makong Leirak, Basapati Leirak, Takhel Kong area, Brahmapur Thangjam Leirak, Singzamai, Begavati Leirak, Tin Supam Leirak, Harinat Road, Laishram Leirak, Mandale Leirak, Amasum Aribam Leirak Nising Buyauri, Masigi Matakta, Singzamai Assembly, Constituency Ward number 17, Gimapam Singzamai Sapam Laikai, Singzamai Onam Tingel, Singzamai Waikom Laikai, Laisang Them Laikai, Okram Laikai Masum Mayangbam Laikai Su, Matam Kratoti Ising Tava Lepkan Hadi. Ising Isagi Pium, Lakshin Duna Mausagi Pium the Laglaba Matamda, Hanogum Miam the Ising Tabiki Tabak Matam Kramiam the Ising Tava, Namluidaba Sikidamak Miamna, Waro Bidanabasu, PHED Maintenance Division 2 Gimeke Gitamnakli Amarundana. Kongbo Kunung Mamanga Madiquerambal Imakatil the Kokomig Emergency Helpline Center Hangtokri. Manipur Hauzik Tugli Ising Saushina Maram Weraga Awasi Tingnang Libisingi Karada Werabasumating Pang Mangamnava, Kokomina Ngarang Lamlong Kaitil Flood Relief and Emergency Helpline Center Amahangdo Krabamatung, Skong Bakaitil Kunung Mamang Masum Querambal Imakaitil Emergency Helpline Center Sangtokri. Coordinating Committee on Manipur Integrity Kokomigi IPR Commissioner Gi Convener Lai Kuram Zendana Thadurak Wasioralsina Makataraduna Hariba Mapam Sing Isaugi Awasi Ting Mayung Naravasing Mating Pangna Kokomigi volunteers sing Siam Saduna Labahuri Mapam Sing Asita Lakpa Ngamdavasina Kokomina PDV helpline number 9863 73 8741 Natragana 9366813406 amasum 9612318445 the pau phobiro Isauga Mari Lena Kokomina local Tavak Thormsingi Manungsana Garan Kokomi convener Kuraism Atobuna Lusing Nuna Kongbagi Isau soul of the one to Mapam Sing the coin Satun Yangshin Kivagaloina no more the Tangai Padana Sangma Polam Sing Kudaki Oina Yohanan of Taurang Tabhori Kokomi convener Lusing Laga Satakiva Kongbagi Mapam Sing to the Kongbo Nungtomam Laikai, Kongbo Kitri Laikai, Medi Laikai Sing a sea Akoi the Labor Mapam Sing Hadi. Kongsha Dura Kongbo Nongtongbam Laikai the Liba citizen all as home the Altaraga Nipan Kokomi, Kongbo Relief Helpline Center Putoraga, Kumalampak Youth Hostel, Lehanan of Tarang Toki, Altaraga Nipana Sea Home the Hanjan Yadriba Pauba, Kokomina Yangsingani Marashida, Kokomi Timamana Pangai. Hautal the Atubi in Hang Liba Relief Camp Sida Satna Relief Camp Ki Award a passing Yangsinduna Mating Pinava, Taurang to Bahori. Amaram the Lamlong Kaitilamadi Kongba Kaitil the Hang Liba Kokomigi Flood Relief Helpline Center Singasinamiam Natangbang, Polam Capirakli, Querambal Kaitilgi Imasingamadi Kaitilgi, Akoi with the Liba Nan locals in the Pirak Patangbang, Polam Sing Isana Sola Sinda, Yahona Navakana Honari. Isauna Maram Weraga to one Mapam Sing the Hang Liba Relief Camp Sing the Nong with Tangai Padana Sangma Polam Sing Matautar Lavadi, Kokomi the Pau Porok to Natangbang Polam Sing Laura Bayagan Hena, Kokomi Sirolas Namakatarakli Amaramdana, Panam Pausik editorial Miam the Lushila Point Miam the Tamzari, Masana Soikre Lan Crane Miam the Sengdoansi. Malem the lady of Furukang Punamana Masagi Furukang Lubadu, Malem Gimiama delay back Masak Takpada, Furukang Lubadugi, Lol Mayek lining, Sanakona Bamadi, Natka Madilin of a Pizet lighting Luna Natki Kumai Piona, Marueva, Taknari heavy. Nasigi Malem Gisakolava Kungamatoi Suba Saisa Sida, Kanopo Asiagi Manunda Leva, Tuan Maleva Kya Leva, Siki Manunda, Indiagi. Hibanung the Tinduna Lady State Oidiba Manipura Shibo. Malem Gingasiki Sokola Bakiaga Hiram Kayada, Stirasiki Yellow Mi Amoina, Lady Bamitashina, Sangdam Nabaya, Sana Kotna Vikilamda Amadi, Natka Madile Navakumai Piung, Karadang Palavada, Mitaigi, Sagol Kangze Amadi, Umanglai Haraupa Panbe. Malem Gilevakiagi Mia Mang Manipur Masak Tak for the Sagol Kangzegi Masanasina, Tak for the Asawu Pidama Pangamni.
Nakal amaromdana miteisingi natka mari lainaba kumaising maruin umang lai haraubasina malemgi leibak kyagi miyamda miteisingbu masak takpad yamna maruiba hiramgi nunggueba wangulol kayada miteisi malemgi furup kangluk kyana masak khangnabada lemjana pham oiba phida phangma ngamlibani haibagi ngasigi malemda leiriba miteisina khangnari asugumba yamna maruiba sagol kangjai sanaba mani umang lai haraubagi thoram asubu ngasigi malemda leiriba miteisingna kanglon sumna pangthokta tarabadi miteigi ningsingba thoktraba matamdagi satnaduna laklaba thak wanglaba miteisingbu malemgi leibak kyagi miyamda masak takpada mami samkhinabigi asoba maram oirpe haibasi ngasigi malemda leiriba miteisingna khangminadaba yadaba maram matam oiri khangna yamna section thorom sing asi pangthoksi nakal amarom da manipur haukiba sei kharadigi amadi satliba sei asigi manungda lamdam asit hagolakliba naharol sing kyana yasal yawdaba sagol gi mong na masa masa gi aningba apamba kayana mang tharak mitegi yamna maruiba thoram umang lai harauba amadi masa masa gi yumban bigi haijing pon amadi lohong bigi thoram da maring marang bigi thong kya sathrakpa amadi umang lai harauba tauning mong da thoram pangthok bigi pau tarakpa sina maram oiraga ngasigi mitegi naharol sing wakhal tadaba ahalaman masakhangdaba mapa mapu singbu khunggoina bigi thong sathrakpa asimakti mitei kawba phurup asigi mayokta phong singnarakpa thong haina lawboda sukla lalaroi haini haibi maramdi furup kangrup amagi masak takpada furup kangrup adugi natka mari leinaba thoram singna yanglen saru oi habisi malemgi miyamna khangnaduna leirabani adu bangasi wakal khantadaba ithak irangna tawbana harol kya khara maru oina mitei furup kangrup kim sagaigi maitala siba kharana mitegi thawang lab nat ka mari lenaba thoram singbu mari marang ba oina malemgi miyam ur khinabi thoram pangthokli sibu matang matam sana athuba matam mari lenaba lamdam sigi CSO singna warak gi matam oide hena khali maram aduna furuk kanglub amagi satnabi nat ka mari lenaba thoram pangthokpada furuk kanglub adugi mayakta leibigi thawang sa thariba sagagi maital asiba singa si athubada wakhal taminaraga masana sohiba lankiba singa du miyam khangna lale hena sengdo han bagi matam oide heba pana pausigi editorial myam na thamjare duga hausiku ina di myam paus mata se lu sinjarage mas makhata ba no ba update myam pun ngamina sena channel sigi mekedi gi myang phamda makhata na thamjari